Northeast Dialogue to hello and welcome to Northeast Dialogue of Northeast Window, a dialogue to connect the people of Manipur and also Northeast. Ngasigi special episode si the Pudun lecture topic si Manipur in Stone S. Stone S matamda Manipur kamain to rombage aduga masi thizaliba miyosingna Stone S ki matam the season ramba artifacts mayamama then specimen mayamama Pangiba libra, Pangadi Madu Karikari, no Haibagi, Nasigi moment, the first time in the history of Manipur television, artifacts mayam, mayam, the Utpa Aduga experts in the Madu commentary, Pivagi program ni, special program ni, as a Manipuri Moina, Nasi quite in a chalk functioning, I could hardly learn over history facts mayamama, Nasi learned over Mudorini. High episode the expert on his whole Avinavasi, then Simbiribazi, Taram Nokshiga Musikai Kumbu Ucheri. Dr. Raheijuddin Sheikh, Principal Moirang College, Sarsamu Taram Nokcheri Kai Kun Butcheri, Anisubata Taram Nokcheri, Nanjest Thongbam, Assistant Professor, Department of Geography, Manipur College, Nanjest Pusu Taram Nokcheri Kai Kun Butcheri, San Nanjest State Archaeology Department resource person oina matam sang lebirakpani aduga excavationist ama oina archaeosedimentalist ama su oirevani aduna Manipur da kari fangkhibage haibagi hiram sida aduga haukiba episode kaya da mayam nasu yam pambi kiba amasung Manipur da yacht phangbagi puari then Manipur da stone melting torambagi smelting torambagi at the same time kangla da kari fangki amasung Manipur gi ariba ancient history se kamaina leibano khotpano haibagi mayam mase physics lens ta gi kamaina yengba thermoluminescence to wa then carbon dating matang da jo yam kana nei nabi kiba sir samuni ngasi sir aviriba yam nungai gani na khali ham je ai sir Nanjest laksege sir mayam na tatana hangnariba questions je aikoi mayam na sir wi iviriba natraga sir lyrics sing natraga sir koi articles mayam sir koi findings mayam je urakanda commentary oina piba mi mayam amadi leire moina ngangi ba video mayam do viral chatna dana mayam yam harau no bu yawi tobu tasingna how far yam chumino kangla de kai phange phangiba findings sing sigi conclusive oiba pochi karmaina kuina nei na ba yage matam dugi Manipur society kamai lerambono tasingna Stone S the Manipur mi taramabra aduga Stone S ke artifacts in phangba yawrobra haiba question je mayam na hangnari question ni sa ha kamai habibi ngasigi program su yubino mayam oi kokno na khoramjari ana aisi ihan hanbada aina geography ki chatra ma oina aina fossil da paleontologist da khara thawai yaujare aduna Sikkim da kaida atopa ngasai gi koi gondwana matamgi fossil ka se khara in lakhochare adagi matam khara leiraga aina Manipur da laaba matung da de aina hana gi thabak tu resign toraga sonda laki basista aina ngasai gi ai interest leibak gi tauraga phangbagi poche asigi interest leibanina aina archaeology da ai imanaba mayam ai khangnaba ahalaman sing mayam leirambanina makhoi chi mating pangbo oina aina excavation exploration ko se sana lok ta chatna khoi ni thaushina thamamba karika mayam se lokhotpa adigi mafam khuding ta chatna ngasai sing ke tawrok pa hore madagi amu ngasai matam da Oja Kumar na Okram Kumar na khoi mana he is one of the pioneer archaeologists adu mana director ora me archaeology ki aduga Oja Kumar na paiba kano excavation khara adagi Oja Kumar chillaga aina hek pairuba thengruba ai interest ko mana sorkida khara admaina thau hore adagi smaila sum phangpodagi aina koi agency ki assistant coordinator in pujarame aduna art and culture ki director sina coordinator oibenina adum yamna relation su laikra adudagi aina paper am ige na artifact khara yenguba kanda artifact ihan hambada koi samugi maya se phang ana samugi maya se phangose kadai degi no jesami degi porokhiba samu maya ni kanagu nupa amana madu khullaga poraga pirakpadegi samu maya se identify tongnuba lagnar aduna maga compare to budawa literature mayam je thirakpada I Kolkata da chatna Indian Central Library da Geological Survey of India ki kai da chatna khotna mayam se compare tongnuba lagnar adugi matungda akhoi pre and post history of Northeast India aina akhoi agency ki makhada akhoi seminar amat national seminar am tawgi seminar ji kai paper am inoga lagna bada aina phangi ge ba sagoni maya do sagoni maya sini sini aina thengna jabase ana sagoni maya se akhoi
yapang third molar siga second molar gane adaga sagon ji ngasai define tong no lang na rakpada karam makhani sagon na koi hingi sagon ji ga moi siga kari relation legi khot ki haibasi yeng horke adumana yeng hor pustigi magi later ji mathang 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 padra ma se define tong no lang na re aduga hairiba sagon ni maya se si chahi kya surge na on no lang na rakpada akoina matam do professor garcia lairi ozana ibu mateng pangbidana mana magi satra moina ibu accept to bidana geography ni adoi tarma physics accept toraga adegi sediment sing jaina hana tokthokraba poni pakhang balai sang chabagi foundation tawda lokthorok poni adubo amuk chahi ona balangna bada aina drill foot agar se foot kunmuk changba agar ama shemaga madegi sample je lokhalaga adegi akoina dating je tawjage bane dating je tawba kan da khiki OSL datings the 26.8 plus minus 3,000 sini akoina phangrise aduga mai mathang haiba matham je nong yam tawa aduga mai nong taraga de mai sediment je karam sediment deposit torong de ge habigi niyom lai adui mathakta nong tadawa layarama mathakta yawe aduna atai sidi nong ta sum nong sim kanga adegi di pluvial la aga aduge putara ki swaida ma put mapan ge inchi nipan da ina futara mo thoy munung ge dating da 19.03 smai phang ana phangiba haiba sigi layer sing se de khoi ge marakta 19.03 he 1000 habane akoina kilo da ole ana akoina thermoluminescence da akoina dating tawdori se kariguma pot ama phunggibu mistake mo numiki mangan che phangdrein loi phangdragadi leimais de leramba radiation thokpa yatrim ni khangde plutonium ni khangde uranium ni khangde makoina adum thoma khoina sahi lising amada magi dose kaya yam phangi chukuna dose re na kholaga loin thame khole thambi sahi side yenga khoina mo e sahi asuk sure khole sile peine adaida yam interesting oridi hairiba 26,000 samuna phangniba samugi maya sagoni maya phangniba adagi maduda nate akhoi boss bobaina na akhoi sandangumba sangumagi mugi maya sing phangi aduda natana akhoi sangai machi chu phang phangiba matam se di akhoi de cultural level hari chapu se ga sinrami mi tarambagi poche akhoi da u phangde atoba hena tau tharaga hanjan kanagumba sing interest yawiraga amuka research toraga amuka finding je phangaga de masi substance to go yagani aduga adugi mathakti de akhoi ge cultural level chapu che ga kra phang hore adusu icham chamba chapu che ga na te ko black pocher ena musu uraga thaba si yam liba akhoi cultural level na akhoi na oja kumana su haibi ko asigi chi phange sumaina le adagi amo hai cha akhoi na khang kana haiba matam se karam kana thoka dagi haida koi womian na prithvi ki glass maximum glacial maxima hai kwai dagi ing matam se sigi matam sigi adai da oina phange phangiba pochi si amu akhoi na masi matam je hairak taragadi Manipur se kayam kuirage karam matam dagi kangaga le ke habi question amlai maduna se Manipur se ariba RD oldhamna 1826 the id matam da mana kari ige da Imphal Valley se kanone lakusara indi pujine na magi mamang do author taret mang na hai aduga evans mathandani geology knowledge le ate geology knowledge sunlai lete ma irame aduga hai reba Manipur Valley se karigumba pat ama leirambadagi madagi sum thelaga thun bane haibase mana kai machi lale na karigumba du leiram targadi hana pachina kangpagi magi step matang leidamne adu ude na haraga mana admaina thambire ai yam munna literature no changjero ai laina ba miyamna khangna ba maronda ai haijege adagi amo makha tarakpada Manipur le mai kamaina oiraki ai se ahan badadi samudra khongung oiramdagi mada supchalaga India sina thengjilaga madagi sukalaga samudra khongung digi kakhalakpani hai moina haibase Pliocene haiba matam se 4.8 million years se swaidagi akoi se kangfan oire ai se moina hai ada haiba system kari mu hairake da hoji anova Mitchell ga adagi SK Acharya na kari mu hairake da 2010 da ko geology conference ama taugi adai makoi moni irko paper da kari haige da icham chamna hekta samudra oiramaga sumna sukalaga samudra makthati inkhalapana taw
marak seisa akoi Andaman Nicobar Island ga leirus mana island masang ama yawi hai aduna it is not a yam chamba excretionary prism natte sukal ga ta sengol ko natte marakta ithat mayam ama yawre hana haira ana hairi bisi akoina akoina ga se kano ta ga phangba matamda ukhul gi college ki lambida ki conglomerate ki deposit phangane phangi se chingdum moine leibani lambi nakanda na hairi sinadi 하이리버 마탐두다 이싱 두리나 젠저리버 세디멘트나 푸엄 도도이네 사무드르 문ung로 도고도나테 하리 두리엔 이젠지나 부라가 세 거의 생마이 두리엔데 콩글로메레 세 거의나 그 발루 싱글 라이지 세 따도이네 봐 사이어로데 랭모이 따라카네 봐 두리엔 사무드르 문ung 아루보 어르게디 아두게나 파인 봐 세디멘제 방거다네 아두나 마락 세세 야오리버 콩글로메레 야오버시나 마탐두다 이탓 오름버기 두리엔 젤럼버기 아두고 사무드르다 따름버기 마락다 이탓 매야만 야오이 거이나 캉에 아데게 뭐 하이버 플라이오신 마탐 세이다 아코이 제사미기 서룩세 세이다 사무기 마야 약방가마 포라케 포라가 아키올로지 디파트먼트 레이 아이몬다나 마하데브 로키 키능 무도 피로 아두가 아니모 피라게 사무 마야 아니모 사무 마야 소부도 아두나 시 세이다 사무 마야 세이다 어홍 톤나 딱게네 아두가 호기호기 힘이버 사무시디 스마이나 리세스 스무트 오나 satke니 호기호기 힘이버 사무니 시 아코이 मणिपुर कॉलेज की रिपोजिटरी दा लाइबा कनो मने अको सैंपल मने अको ये हेड ऑफ डिपार्टमेंट अको जम पियो कुमाना पुरपदेगे मसिना इना कंपेयर तौरगा अरीबगा अनोबुगा से करी खेनेगे से कंपैरिजन से इना तोयना तौजे अस्माय तौदना हाइरबसी करम मतमदा कदाइदा फंगेदा बाबा सर स्वाइदा यामना इंटरेस्टिंग ओइबे एरिया मयाम लाखरे अदुना इंटरेस्टिंग ओइबे एरिया सिंगसे अमोहलको फोकस तौसे अदुगा मरक्सिदा आई सर समुदम लाक्सगे सर लाक्चनिंग बसे सर एखोइगी मणिपुर की कंगलादा फंगे हाइरिबा सिदा स्पेसिमेन मयाम अम लेरिबा द आर्टिफैक्ट्स मयाम अम लेरिजे सिगी सिना सकरी कमाइना सर कंक्लूजन सिदगी लोकथोप याबसे करी करी लेयना सन उबी 2009 की असी वाइटा ओइगनी हाइने खली ओजा नानजेस आइगा ओजा बसंता अतुगा ओजा नवदीप अखो खैसी टीएल डेटिंग लैब की ओजा प्रोफेसर गाटिया की मखादा वर्क तौजबा अखो कांबुनी अखोइना पुन्ना कंगला के मनुंग सिदैदा एक्सकेवेशन मक्ति नते मदु अखोइ अचौबा पाइप मयामा नानजेस ने हने खमिगनी मसी कनोदा कोनुंग मनुंग लोम थंगबा सिगी नाकन सिदा दम थंबनी स्टोरेज होना कोई समटाइम्स कोई दका लेरगसु आर्कियोलॉजी की सम सॉर्ट ऑफ कोई एक्सप्लोरेशन करे तौगे हारसु दम सिनबा मसिना अदम मनुंग सिदे दा नापी मथकता मनुंग दा थिंगजलगा याम लुना थिंदरेरगा तदैदा अखोइना पामिबा पोटसी लखोटलगा मदु अखोइ डेटिंग दा अदुगा अटेतै कैरेक्टराइजेशन सिंगबा साइंटिफिक एक्सपेरिमेंट सिंगदा अखोइना लैब दा लौरेरगा अदमाइना थिजनुमजन मगी थबक से जथजबने मतमदुदा नानजेसना हाइबिखरिबा सुमना अखोय कांगलादा अचौब तौथोकपा अमदा चेककी फजखरबा थेल अमखक मनुंगदा लेरंबा मसे करम मतमगी चेक ओइबनो अदुगा करी करीना सेमबनो साबनो हाइबने सिंगसे अखोय थिजनजकी मदुगी फाइंडिंग्स सु पेपर दा इंडियन जर्नल ऑफ प्योर एंड अप्लाइड फिजिक्स दा ओजा नवदीप ना लीड राइटर ओइरगा ऑथर ओइरगा पोंजखरे मसे पुनमगसी ओजा प्रोफेसर गार्टिया की लिजिंग मखादा हाइजबताई लेरिबा मयाम अखोइना अखोइ फुल्ली एस्टाब्लिश तौद्रिबा हाइगदरा चाखोट खराबा लेबाक यूरोपियन कंट्रीज सिंगदा फ्रांस जर्मनी गुम्बा इटली गुम्बा मोइसी मामा लेबाक मरमदबु नुंसीबदा नतना मखोइ मोगी कल्चर सि याम नुंसीबा हाइजबताई इसम समना लेखिद्रबा आगे पाबुंग सगोलसे मेदर कुमारना लीबा मतमदा महागना रेडियो डोचवाले ट्रेनिंग सेंटर मसे जर्मनी दे लेबनी मसिदा थाउम की ट्रेनिंग ड्रामा प्रोडक्शन की चलुबा मतमदा मोगी मीजिंगना लारिक तंबा होबसे इंग्लिश की असि ब्रिटिश सिंगसिना मालेम से कनकर तौरमेबनी अदुना ब्रिटिश की सी अखोई चनब यादे पामदे हाइदना तवे हाइदना होबसे मसे फादरलैंड हाइगम मदरलैंड हाइबना तब फादरलैंड का हाइना मोगी ओइबा तोंगानबा मग मसी मोइना हाइबदा ममा लेबाकु याम नुंसिबा पेट्रोटिज्म की सेंस अदुगा मोगे कल्चर हौरकफम से मसी याम नैनबगी ममी अमा याम सावना ताय हने खले अदु इटली दसु सिगुम्बा इटली के सेंटर फॉर साइंटिफिक रिसर्च सॉरी खोगे इटली दा लेबा अब्दुल सलाम सेंटर फॉर थियोरेटिकल फिजिक्स है त्रिस्टी
ICTP hai ICTP Tristi se Trieste hai da so hai nei magi pronunciations de da masida jahi khudingi conference ama dum silli conference da nainari basi science for cultural heritage hai basi science na scientific community na matau karam na cultural heritage gi damakta kathok na dedicated oina masida thawai lupna thabak tawgadage loina research sathagadage hai basi masigi contribution sigi matang da naina bani I hak jahidu ai chapchana de kauthokre adu Istanbul da masina Turkey ki capital ni Istanbul da pangthokpa chemistry for cultural heritage moida chahi gudingi dum tawi physics for cultural heritage scientific methods for cultural heritage aduga akoi chemistry for cultural heritage ka haibase dum tawi masida malem gi prithvi gi sigi cultural heritage gi maramda work to riba scientist sing unai aduga maduda khannai nei amade tathok tasina dum tawi masigi idea sidaida professor RK Gatia na hairi bisi akoi scientific community na malem masigi magi hauruk from where we came and where are we now and where are we to go haibase sigi wahang omsi gi pakhum si pi bangam na bagi damta yam kana manglom da changchili masigi saruk ama oina aikoina su kangla gi ancient capital of Manipur haina khanariba aikoina chauthok chariba kangla si de phangba wherever aikogi artifacts mayam se masi scientific lab da pusalerga ijam ba artifact ama hojek Nanjest na aingonda utpi ba mayam da utpi khare masigi ki kano se koi samu maya haina haibi bani ko sagol maya samu aide aina te ado samu aseng ba sagi maya samu maya lere masina sagol maya ni hai Manipur se samu sagol haibane sing singi asigi yamna leiraba matam dagi oina adum leirak laba adum samakal singi manungda amani aduga sagol se su poni haiba se su Manipur dagi haugi bani haibane singba claim mayam su historical records ta accounts ta dum leiri bani puyana singba mayam se de iriba singasi akoi kadai phoba akoina authenticate to yabage amadi masibu akoina supplement to the information sing ase sumi haina utkadage natraga lali haigedage haiba punamagasi scientific method amana support torga masibu study to ba sisu hojiki matamda anoba scientific discovery singi amani masigi saruk ama oina akoi kangla da natana kharadang haido kharaga akoi ge kakching lomda iron smelting colony establish torambagi handakta su oza laikhidraba mayang lambam Gov't Chandra magi People's Museum gi anniversary amasu pangthoki ko madu ai chacharui ai sum thawa yaujabagi haiba tai ko aduna magi da leiriba matamdu da ko gi ipa ipu sing aduna matau karamna ai gi traditional style traditional technique ta scientific oiba mawong da ai gi ano ba kuchu khlai amatta puthokringai matamdu da leijariba ko gi resources amade equipment phangiba wadagi udagi leiriba sing asidagi seasonarerga madugi scientific methods sing adugi input to piraga matogaramna yoda silo thokibagi haiba su yam nungsiba wari amni hobjik akoida tasena akoigi khuchukhulai loina piraba material su loin piraga amuhanna akoigi ipai pu sing na tawram thabagadu akoida taw haraga de akoi ngamdaba yai maramdi akoi theory de khangjaraga su practically akoi se akoigi ipai pu singumna haithoi singthoi badi oiraroi masi punamaga se akoi machine gi mateng laurakpa adu equipment gi mateng laurakpa asina anoba akoigi technology anoba puthore ibasing asida achoba contribution ama tawrakpanina hanagi ipai pugi leiramliba technology sing ase akoina sumsum mangki bani masi su culture si mangthara pagi saktam amani hajariba aduna handakta ikuidana European countries singda yam toina moina Australia gi archaeologists sing nasu yam toin tawi scientific community tasanarga hauzik si interdisciplinary approach ki research ki kogi field si yamna emphasize tawi haibadi mathematics nasu geography da changsa lakpa geography nasu ngasai Nanjest na habi ki badan mati geography ni adubu archaeology da changsan ba archaeology nasu kanoram da akogi physics lom da changpa chemistry lom changpa sumhain tobdana there is no rigid barrier between arts and the science, between mathematics and the medicine, between mathematics and the culture. Asina sing basing si rigid barrier amata later apani hojik si ana intermixing taurerga amaga yansanarga knowledge idea sing si share taurga masi anoba achakotpa ama werana bahona ba have say masi NEP 2020 gi recommendation su emphasize to bani masi bu sanskrita ano bhadra kritajantu biswata haibani let noble thoughts come from all directions na haibani ai koina mahiroi amabusu ma khangdribani haitribani nahani ngarangi ngakhani haibani singbase tobidaba magi khangjariba knowledge asisu lakchesanu aduga
oja singi knowledge su lakche senu Nanjest ke geography ki knowledge su cultural heritage the tiller senu samugi physics ki idea su cultural heritage the police senu Miraj gi magi historical oba account sing du su akoi ge cultural tiller senu maduna akoi ge system asibu achoba chakhot pa ma ohna bohna si haibesini an obhadra kritizen tu okay yam no je sir akoi ge manipur gi puari ma thigalak pa matam da akoi ge madu gi journey du da yaw khiba mi khara makhai di akoi mafam sida pukhal akan da unabagi tan ja da akoi na lawjabani ngasi su Nanjest aduga akoi sir samu loina akoi oja kumar pulla kan da work to minera manipur gi puari ama thina bu hona ba matam da madu da fangba scientific discoveries mayam do scientific method sizin rakanda madu gi validation ama tawna bu hona rakpagi wari aduga hojik lai ba no education gi trend mayam ji sanna gi offer ma lai hojik si mayam da bio sing da ngasigi program sing mari le na hijring base masi tungda tholakpadi yai but it had never happened before ngasi manipur gi kangla da pot mayam am phangi habado phangi ba poching do ngasi utoi se ado phangi ba poching se an ba kangla da phangba poching se amtang sir hausi adu wari sa si supplement tok jage ga samuna hai gi sista koina kanna mu work to ring matam se koina mase tha mai je tha dana koina dating to matam se sta kangla da excavation am tawi aduna wangon sangi saruk sidani nong sabagi maning thang saruk se saista ado wangon sang sista koina tawuda kano kanjut kumba pot am oi adu yam kumna ol ka madu drain gi pochi oirame kano magi slope se 1 degree dum de helam dre aduga 하이르모 번째 왕군 상하이나 닝토 마차 싱기 안강 운범 마사 폭품 자가니 아나 하이르모 마펌시다 아코니 이행부 간다 가마이도 게다 아코 샘플 좀 마탕 러웨 마탁때 로레 마카 로레 마타 로레 아도 가마이도 게다 마탁때나 아리버 방가가 마카드나 아노 웃음 방에 까두가 존다 코니 부야다 뭐 빠르부 마탐제 까이 하이게다 마탐 맘바다 사기 이싱지나 좀 퉁글락버기 하이디 그 실레이션 락바 두리엔 싱시다 아두나 이싱게 퉁글락때나 강라세 람모흠 톨레 하비기 포첼레라메 아두나 거의 왕건 부키네 레비세 아시군바데 마낙때 레비 자가스데 따우르가 톨락버니나 마탁때 레바 아노부두나 마카다 톤그라가 아리부두나 마탁가 톨락기 포치 우제 아두마 땡나제 아두 아코이나 티엘 데팅자 오자나 디브나 타우레 아이나 아르키올로지컬 메이크업 투데 아이나 타우레 마나 카나토게 아데기 아토파 아마나 강라데 excavation kan tawri matam se sta akoi thawan thabagi jaga se sta akoi ku ma phang hana sana ga sukra phangre hai ku ji phangka na ku se khone lokhale madam do oja kumar ga adege oja akoi ge iche ma kunje ga na excavation je news kam gu taw tawbune madai da ku je pukhala ga da ku se pharmi be staple tormi ba yoche akhone yot ki thawai se yam yaw jabani na are akhoi oja kanona oja samuna su masigi kanna wak to busi sta yot ki hujigi poche kak thalaga xrd to kwanda khoi x-ray diffraction ni magi characterization ni toruk tuise karamba yot karamba no se kun thirak tuine aida ngasa geotype oiba poche sta carbon je mu jang wang na yawraga masi koling jaram de aduga mangonda titanium yawbe poche khone x-ray se kapthura kan ure aduni sida leiriba yot mache che hosidum koling karo akhoi mete yona kano toromise sini sigi matam se thawan thabi matam me singa saigi 800 kano akhoi 800 AD gumba sai jaga da oidorini haidi akhoina hindu dharma chatringai da hanagi akhoi se ukrong hongbugi culture umleram u ahoba mayai ho u si pura aga amana mamai oiraga amana maning oiraga mamai pangba hi kano siraga kano tonglaba hi ni apang akoi mamai pangba hi sina koina ukrong hongba sai de mi siraga phumna coffin gi kano culture che leira meba adugi pot ni leirim se ado yu ngasagi u akang ba se chakhai ga do pot che pharam me bet hulaga adune koina pangjare se adagi ado atopa ngasai koina koi China da youth ki sidang dang la hoi hoi ayam tian samugi comment am chu lobjagi asagi sa youth si sana phange hariba youth si ngasagi okay mayam dam nung utpagi tan jadum da lose sa si youth ni sigi sina sungdu oba youth ne besa ko adu sungduk tri youth sina kar boy mana sida lei ba kong sul de magnetic or kane ba okay sigi se okay sidagi sungdu ka doi ne besa adu hojik pawdu se koin uba kan da yam lum law ba adu then again magi kare hetare magi
kano si analysis loin tawre XRD tawre scanning electron microscope jengre quality si kamai ne lege yot si akoi da titanium thi yawe titanium yawe sina yot si akoi blade ta akoi na mai ipakana ngoksok ngona karaga koling jada base sigi kapche akoi ari be yota sigi quality si loina bug yawe ba aduna yot si amuk akoi magi koi hydrothermal activity gumma amul lay mai manung degi tholaga sungaga lay aduna yochina mineralization torganda atopa akoi ura da kari da torga sida koina ferricrit kana torga semaga fossil ol ise kono yotuna hanagi leramba urado urado da pulap deposit toksalaktoini aduga high stage sigi quality se loi yawro adu ergadi sir sigi yotcha sidagi saba thangje kayam kangeni sargi adu quality leba thang akoigi kono drama da wari lyric da akoida nangi yotna nangi thangna kanbra igi thangna kanbra haina thangabda thangna yanma matamda thangabda tattawrine taliji kari isam samna hairabda yam sambalonda yota carbon hapakanda khoina tengsari na reti na oil ise carbon hapadena admana khoina carbon hapagi technology je khoida hana degi khamlang bugi ibudo khamlang boi matam degi kalika gi adugi adagi amudoni matam se jawra abne ba aduna akhoida sunu phangba jaga aduga sunu phangba nataba magi maitan ju phangdaba aduga yot ju phangma pham sigi common area da smelting se tawne ba kari kino dang yot ne sunu ne maitan ne ahum se phanglaga akoina akoigi finance ngasai oldham naga iramba da kari haim ina da europe ta leba blast finance na mangak palaga chimney hapyo akoi jidra mangak tang pan mane technology je akoi moi blast finance akoi chak mane okay sir I have few question here sana brief oina comment pe tobiro sir sigi yot se phangi ba pham se kadai degi sida phangi ba mafam se mafam di yame maningom thangba sarukta sangai then da phangi ko adu mayang langjing da phangi loksi pat ta phangni particularly 800 AD da Manipur Hinduism lakringi mamangi sigi time period Hinduism da jam thengna la adu 800 AD da phangi ba yot se karam mafam dagi phangba ayam ba si akoina kakching da yoche men oina sungi ko atai mafam da loi ko kamlang bi hek laisang lei jaga sing yoti loi taram ni ma yot activities lei rami da isam sam kamlang bi laisang lei ba ji sa kamai to doi hoje uribok ta lei ro ko moirang lei rak ta lei ro adai leikai khuding da magi local deity sinner lei kan ne kamlang bi laisang lei ba mafam khuding makta yot sung bagi evidence adum phang okay I'm coming to sir sir yot sigi quality si over the period of time magi quality sum henkalakpagi mami tabra sir evidence aduga masigi yot ki sijinabagi growth amakak leibra sir sigi sem khangning sir akhone tozakhiba findings adu hanasu ai mayam dasu thamjagrabani kakchingi CY da tumusingda tobuse maruina amasida sai ai makote hafet sorapa review tawzarabada sai furnace ki matang se masida phangi bese smelting place ni hairagati phangadori ba lime haibadi calcium kari haitare aduga ore gi saru khara slack yaurani gains haibani singba ngasai gi process ki iron extraction gi haita iron haibadi tachangmadi sungbadi nate ko masiti smelting or extraction haibani kari gino haimatam da masi lesem lakpa matam da akoi gi science ki theory ki matung inna iron haibadi art ki manungda semba nate manungda phang haide atopa planet gi meteors kumba kari gama mayam torerga atopa planet gi paire ki bkhol ka madugi prithvi gi ngalingai matamda differentiation haide khomjan tasan laga malem laimai si gases matter or matagi sum solidify tawraga ingthare erga mi ta ba yadri mamang de gi dum marakta ade lumbani na hajatai ko madugi manungda sum changkhare ga manung oramna sum leibani madu akoina lauthopu du ne akoina extraction na hainari basi aduna normally jiki iron haibasi prithvi da mana puthopudi nate ngasagi titanium yauba rare earth elements sing yauba thenabase masina taibati akoi Manipur da phangliba yot sing si akoi rare earth element yauba haibasi maktabu yam quality yam wangba market sinabada yamna expensive oiba haigadra mamal yam leiba aduguma makalgi afaba makalgi good quality iron sing ni haina masi taibani indication ni masi akoi
X-ray diffraction XRD technology adigi ate scientific methods singna akoina experiment taw matam desu same results se phangmani asi desu natana ate su adum akoigi meteorite singi meteor singi kari kara ge part yawba khopa se adum sometimes adum thene hajri ba ko sina ama oi khara kan dang sage furnace ki matang da lakcharabada moina matam da traditionally akoi Myanmar da bagan district ta phangi hari ba kuidri Australian gi archaeologist na thijan humjan taw matam da moine excavation taw da thena matam da moisi windward side gadra jing dong khara khara jing khitang tongkhat pase mai da moi furnace sarga nungsit se akoi gi tasengbu di bellows mayama hai tare aina hana so haje gi bedani pakhang singna lorok pantha matam hai gadra asigumna yot sungbagi matam se February degina March tha si phau se hai di low lokhi ba matung se masta lawuk te gi or sing si tawre ga pura erga masta da chaka khang erga maduda bellows sing si oina mung net pa yana mung net pa aduga maningda humai achoba yangkokumba palerga maduna hummerga nungsi kamsar oxygen si supply torga madai da numit kaya ni changna yot si khitang phangna bi honori ni hajari ba ko ada sigi thabaga si khare hena mateng pangna na bi tam moina nungsi silakpa kharam mai kai rom dagi nungsi si tumu singi siwai si nakan si asol mairam lom dagi nungsi si am sitli tanja si dai di aingba nungsi isai de so hainari ba mayam na ko khagi nami ba nungsi ka hainari ba yam ingba nungsi se very lakpa se silai adagi Lauxigi Siwaida Masi Burma Rom the Hagedra, Myanmar gi side Sidiki, Kaburom the Gilapa, Aing Benusit, Nixise, Masi Pu, Matamduda, Yamna, Pressuriam Labor, Aduga, Masina Sodum, Pule, the Ignite Matam the Cinema, some hind or Mogi designs, Havidi, Yam scientific winner, Akui, Pai Pussing, Mogi furnaces and Masi Pop the Su, Asamina, Doromi, Havison, I why the Masih culture se, Ozi culture se, aina aham ba ko na pangjabasi ningthau khuyoi tompok amadi ura konthoba haibani ko khuyoi tompok ura konthoba adu khamlang ba se na mathak ni adu kona akhoi gi atopa ma aina haijaki ba ke anthropologist amagi oja kumar ga punna excavation ama later part ta koina mu chahi tara matung namu tobisi dina layer by layer lathoga matang thajalaga tl dating karikra puthopa asidai na phangjabasina mamang da haide BC da some around 200 BC gi mamang dagi adum hauraba haide khwai makha thangba se ngasai Nanjest na haibi khibagumna khwai makha thangba sidai da khoina thengnajari base third layer haijabatai ko masida khoi gi virgin soil haijabatai ne matam du da leiramba lamdam dugi lebak le house mase virgin soil sigi galoinana maitan se metal ko ge sahi metal ko hi metal haina matam du da apoba makal gi metal se maisan napa ga loi lerame phumsida atopadi amata thengna dare sam sanga ge bon khare kare aduna taibadi mafam du dai da iron smelting colony si establish to khi matam da miyam duna ko ge pai pu sing duna metal se atopo pai le tabina akoi beda leiba jungle dagi maitan se ka erga semerga matam khoi kari haitane akoina pangal sina su sa thongba matam da leirang manungda la khummaga uji mai thare dana mai tharaga fully chakthok panate ko mai ta mai se pura chakthok kar ut on khara badi madu sina yadre aduna daba saaga akhoi ge maita lokpa na ma khak aina de haibam khangdra ba haitare ne laga dorga amuk nonga laga kai thoga vision thing oxygen hoi armai dorga adugi maital sindo adu leibak sida nap ga loi lebani adugi mathak tana usigi iron slag mayama haide iron lokthok kharaga yothi hena hainari ba sim mayam si sum lebani adugi stage adugi mathang layer jathar pon tamda 2000 BC haide before Christ tagi horerga 70 BC adagi amu 3080 haide 3080 gi matam stage de siwai de akhoi ge ahan ba Manipur gi ningthoni haina lonari ba nongda laren pakhang base masina pan ba horki matam ni sigi mamang si akhoi ge ngasa ge Nanjest na habi khriba lying thau khamlang base lying thau khamlang base contemporary si akhoi ge BC some around some akhoi ge before Christ ta kitang ahead oina sagi contemporary oigini hana takpi masa ningthau ina so haram de deity local deity and high adumana established or mase oja kumana haibe matungna sigi matam state da polo na singba sanarami hai sigi Tanzania da polo sanabas da lying to khamam se polo gi player moina dum yaugi khotki ha sigi wari siga sum sagi history da phangba account siga akhoi gi research ke finding singa yena matam da adu regadi adu matam du da gi haurerga mafam state da yo sungba yo sabage thabak se adum hauki akhoi gi technology se da flourish toki ha besene thank you so much sir yam fazana phungdokpi adu youth ki matang nata with stone s ki matang si jo yoksin jarake adubu youth ki da yam nungai ba part ama yauri aina sir dagi relate to honing ba area se mapungoina youth ki matam da palliba ekhoi line do khamlang bani khangde and then atop ning thau
kari kari ningthau ani gi maming se ura kontho ba then another one amas yauri ko asigi moi myam gi maming pal ise laingthau khamlang bagi maming pal leba and again sar ngasi ma hari ba laingthau khamlang bagi magi laisang leiba phom khuding mokta yot sung bagi masigi legacy se adum lei na hai bagi wafom am palli what does it mean kari no sina haining ise kaino ne akhoi gi history se 33 ED dagi sum pabagi chatnabi ama leire kari no da last dynasty chi ngasai gi ningthauja dynasty sina maitai gi ningthau haise aduga hairiba sigi chahi 33 AD gi chahi bu thibiro natraga a mamang gi kojin tukthaba pakhang bu thibiro khoina mitten legend ta pok thamgraba jaga se thibka na khoina ningthauron haibam ga ningthauron singkak haibam ga puya ani khaklei ani du paraba matungda langba chakki kumsing koni kalijuki na haraga mana explain tor kani adaida tentative ba chahi ma phangani aduga history irak paise magi interest ibanga tane dynasty amgi aduna mamangi history khara se mayamda lupaga thammi se si koina hainingi aduga kakchingda loksidagi lokhalaiba yoche puraga laaga marak tam sinaraga madagi mo khoi ge chamthoga enrich tawe enrich taw matungda khoi beneficiation process kainam lai ko adu processing ki loina mu uibo mo hoju mo living museum lai ko kakching da suko adu loi ureba sa swaida sa aina swaida kai guma pon ko aina tanazari sina puya da matam gi oiba iramba matam da historical element ma am yawose puya da gi khoina lokthok pa yaba aduga history gi history ma sakat manipur gi puari ma sakat ya ka matam da lokthok pa yaba element ma yaba ma literature ma yaba ma yawram base si puya ji khoina mit oina logadra na traga na masi taseng na manipur gi aseng ba history gi ma sakhara puya da gi lokthok pa ya na sa ubi kamai khan bi akoina manuscript se hojikti hanadi manuscript se written literature language sam laira kanda du ibudu adu khoina duni manuscript ne lawe adu bo gi agency gi kari gi wol gi na haina rak matam da di spoken history the oral history da mabu bo ga ma suda piri ba gyan che there is also part of the manuscript asi standard sida lae aduga akhoi gi da mamangi leiriba akhoi ge puya singse wari lairi singse khoina paraganda scientifically proved piya de aduga but it indicates something indication am pirine indication to da khoina scientific finding do amuk thiru kanda magi proof to phanga kanda then it become a part of the history ado proto history वगैरह pre history वगैरह ado का historical period वगैरह सिगी time frame जो कोई सेमा कदम नहीं aduna we cannot neglect it करी मवारी में ले रहे हैं there something have happened aduga technology में ले रहे हैं सही तो कमलांग मना कोई सही तो हाना ले रहे हैं अधिक कालिका लौरे त्रिपुरारम चले अधिक मथंग अधिक लोयरक पर खोलोई में हमने हो जी की खुंजदा मखोई ग्रुप ने न तारी से अखोना स्माइन लौने ये बको लेकिन कालिका की से अखोई बामन कंपू की एरिया दे कालिका की जगह से चावल ले रही को aduna magi indication khara lairi adege atopa amana akhoi mabu boka masuga muna sanam be wari me hek thoye si kari ginoida akhoi da kari gumba maitai gi ningthau oita di ma se pakhang bagi sayo ne habagi incarnation habagi kinom lei adege sonda lairaga na luang om da laiga na kobru gi ni haini asonda na irum ningthau ni haini aduga moirang ningthau na mohi lairiba मोगी मनिंग द चिंग द लैरिव डाइटी से असी इनकार्नेशनल हाई ने अदुना अखोय ngasi luong numita nupa si Vishnu gi sayon oirine nithau ga kwala na doine admaina akhoi gi chatna bi se haidi kariguma moirang nithau oiragadi moirang gi ching da lairiba akhoi gi lai se sigi sayon hena loba aduga chonda khamlang ba oiro natraga irum ningthau oiro kakching da ningthau oibuda irum ningthau gi sayon hena lone aduna admana ko common ni longno bamle haidi akoi chidla ibna ko ne Vishnu ne hare hana de pakhang sayon hayu ne aduna pakhang baga ade se athengma matamam da mu kano sanaro apollo sanaro sanabuda maitai ning thoga moira ning thoga ade atopa mayam jiga sanab kanda mana representative se magi local deity du ne adugi mana ko ne chatnabi culture male okay so oral history se yamaru oi aduga oral tradition sidagi ekun history je no extract we have go from sana palle relate to area duni ko manipur gi now hojik lai ba question sina manipur in stone s the manipur ji kamai to maza no matam the me leirambra haibagi number 1 question aduga leiram me haiba sigi indication je kari no utke madugi evidence leibra haiba question sina sakai bini sigi matang da oda kumana suwa
tawbire mana Paleolithic culture Paleolithic culture is the cave ki culture ama adu open dwelling ki culture ama ko adagi de mu makha tarak pada khara naksalak pada Mesolithic culture all gi na labor standard ni ko sahi sia khoina sendok semi taw ya pote ada kitang thengna phangba kitang na phangbai wane aduna ngasai gi Mesolithic culture is the bone ga tool siner ki culture sila am haidi se Paleolithic culture da de khoina stone tool si ka da yam rap oiba sidai da flaking to is maina thengna ni aduga mathang da ngasai gi hobi ngasai kitang fazana sam to ai mathang close pv ra kan close pv ai mathang mu haije ge close pv sa explain kitang to bi okay aduga ngasai gi bone tool siga stone tool siga sinna kana akoina di Mesolithic culture ja akoina akoi nakna bada pandalin kep ta phangiba Vietnam da phangiba mogi sahi si mayam si matungina akoina bol tool loina sinna rai sigi tool se phagi achauba achauba sandangumagi mogi tool kakthala sinna me masi kanglagi innermo manungi tawbuda amuk lokhalok ko pot ne kangla da phangbane innermo tawba kari wena sinna bol masi sidai da kainogum kiraga smai chingaga mi zarupun babu ogera mi gida lasala da sinabu ogera adu gumba sinene adu mawanda bivana jawri mineralization tawromeba aduna sigi dating di tawbai ya kidra sigi dating tawbai ya hani su tawbai adaida betting ji yam luba process am tawgo electron spin restoration of madras da like the facilities to ato mafum da laiteba ana hariba khoi hobin culture se yamna pada Burma da phange 6000 BC da phange pandalendana 1416 da phange adu matang jani akhuna ngasai gi tool se da amu akhoi itlaga semna base khoi yetna akhoi thang pheng matam thang na kanam tang pheng ne yetna pai be mi oina na pai bi na ason oi phengam ne adu mai pheng bi culture la bu akhoi Neolithic culture hai sina akoma culture ro joine sigi poch new stone s hai se ana sigi pochina kan siki bungda litami mathak thang saruk tagi phanghi bane aduga silai da konana phangni se koi scraping tool khara sudum phang sim yam interesting oi basina sar ko sar hangjeni is sa samu jodom interrupt to piro pe sigi si yam well polished oi ba cut se gina thang amada na jagana singjang amada phangba direct cut simak phangbagi mami ma khak tae ba sigi ja dudi kamaina sidai ekoi kai reflect to ya ge sidai akoina tawgor se hana nungbi ju kimina taron se ida cross na pharaga handle ma pa close ara handle ma palaga pairak to ni adu ma sina ba yadra ka lang thorok pani ba si lang thori se discarded to ba pot ne ba adu haire ba Neolithic tool se asigi wang adigi Chinese da su phange ba adu na makhoi gi huji ningthau khane gi huji hana ningthau oiram ba adu ga hujina laisang oira ba jaga se tawthok ba kan manung da dum yaw lerame ba adu na akoina moi se taga hidak oina sine even Nepal so dum sine sikim da im thengna jare moi taga pukna ba phai adu phai sine adu si taw ise police toraga athawa pot amo oira ba kan da manam handle palaga yanma matam da u achopam yamade u se pat pat tuine adu hi shawa khotpa chumban shawa khotpa ji yarak tawrine ba na adu gi culture ni sigi matung da gi di transcend taw khone kori konli konari ba ka haiba adagi youth culture se laktori ne ado Manipur da di sigi culture se kori gi culture siga kasagi iron gi culture siga contemporary oibra kenom tawriyo natraga akoi da yam thuna mapan da gi changkhibra haiba gi putum le haide in migrate tawuk ti chenga singa rang da nate akoi na seista se pong singna san singna akoi ning thaw oire adagi ning thaw oire la ning thaw oire rimne ba koi seista almana nungchup lomde lakpa nongpo lomde lakpa mayam ama laga khoi seista khoi gi hana gi leram autochthones khangbu ama sa swai interesting oi area am there is ai kedang yam toin interrupt or ke matam chile limited oi bani aduga ai sar samu do lak sage sanga sagi sana migration theory ma swai de pusal leije again ai khoi stone s ki artifacts mayam ma specimen mayam ma di phange Manipur da stone s matam da nungi jukki matam da Manipur da mi leiram ba ya ya bagi madugi culture ama de khoi seng na phange aduga sai stone melting smelting de ni khangde then hausi sana puthoi ba kuchu kulai mayam je Manipur ki phangbu ne Manipur ki different location dai phangbu ne now the question ji kaino hakanda masigi poching ji mapan de ki pusal ki ba pot oige do ira na traga Manipur de puthorok pot oide ira ha ba ki question ne adu erga de search by the migration gi ki human migration gi theory ma sana pusal je how far masi can valid oige sini hausi Manipur de lai ba population mayam ji yeng kan masigi matang saista khana mayamna saganar be theory se hairiba stone tool sadori ba nung singse
ꯅꯨꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯤꯗ ꯐꯪꯗꯦ ꯑꯗꯨꯅ ꯑꯗꯨ ꯕꯔꯃꯥꯗꯩ ꯀꯩꯗꯤ ꯄꯨꯁꯜꯂꯛꯄ ꯑꯣꯏꯔꯝꯅꯦꯅ ꯈꯟꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯆꯠꯂ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯊꯥꯒꯤ ꯁꯔꯨꯛꯁꯦ ꯑꯗꯨꯝ ꯐꯪꯉꯦꯕ aduna Jedi ki quality le poche matum puthoga hoji cut toraga Burma de yole adu China yo sat kidori ko aduna high singsta adugi quality yaw poche akhoi gi sigi Burma gi paring che ukhul lagi sumla iba sigi paring se loina akhoi da phangi aduga se market ki kano value de yoroktra okay smuggling kano saktra ne okay quality labor equis stone tool sawe aba pot ma amadi Manipur phangi sir but my question is san sing pong sing san hagi ba du maina Manipur power ga chathok sin tor ba mayam je moi ji Manipur ki population larger population si da moi ju assimilate tawkhiba gi question si sa kamai yeng ba yage sidi akoina haram loan haiba puya sing de par ga nungpo haram nuchup haram haraga adum loina bang mai sing na tholakani adagi bamona karam kanda lai adagi di muslim ne karam kanda gi lai muslim ne akoina thengna khage ma matam da palu a mamang na naupum bi matam da akoi muslim dharma chalange na tawbugi tanja ma yaw re aduda mathang episode mayam am lekhre aduna akoi si ngasai gi China dagi chatlaga ngasai gi silk route ki manung da leiba yam important line am oibani na isam samna haibada akoi se port set sida akoina phangba se da tripod hai tripod where se 3000 BC dagi China dagi phangba hore adu akoi sida ningen da chalasu ningen ni thungkhong manung de lokop da thengnai adagi phurju da chalasu phurju na khoi tongan ba institution ma lerame khoi gi ningthau na makhong sonba adagi makhut sonba soina ba mayam se pulap thamaga leiba adugi jaga ama leiri moi fort on leiri adu sukan sa khara podcast sample lokot pa hore adu sudum thengna je adaida akoi da interesting way se China dagi laiba tripod ki wire se akoi da flat oibe se akoi kangla gi uttara gi keno da tawdong phange okay kangla gi manung panung da hauji uttara haina hairi jaga se koi parlor oi doini ningthauna dagi laimana tripod chi kari no khidang tripod se keno ne makhoi na makhong uhum panba kaino ni safu ni aduga open bowl oibe yawa aida masi thong ma thak na ba haidi akhoi yosabi na makhong uhum ga lai dana ko si kaino sila ba adagi chingda na khoina morok me na ba kaino samji makhong panba kaino ma thengna ne budan gi kaino ma thengna ne ko admai do dana moi makhoi adadi tripod cha ay ma cauldron na lai da lapegi ade hadi se mamang du eko oza kumar ga unabada matam da jo asai ge tripod chijina bagi then Chinese ki culture ga Manipur ga manabagi adu affinity myam am puthor ki ba si time period se kamaina eko interact away masi kanone akoi san kangbu se hana leram de Sichuan gi jaga se hana leram du ni adu ga hojik leiba the language of China before the Chinese have so parendi lokoperi gi like amle but maru ina sa in matang side am tiena lakchani ngi jina VC perati oi doine obviously amama 17 BC 16 BC 12 BC adai gi lak ho okay adu ega answer samuda muk lakchani ngi jina sir ngasai gi tripod sizinaba natragana sapu sarak pa haiba sida ekoina khangjaba ekoi knowledge ki matung ina de masida will haiba se sizinaba ho toine sizinaba su yawdo su ya yaro doine aya adu matang singdo se akoi da leriba potri ki culture se si akoina mafam khudimak gi lekhom jekta lawraga sungba ya deba hoi thongjawdaga semi bese tawtharaga foot ahum da phangba yawi manga da phangba yawi aduga mangonda akhoi quarse nunthau se lengoi si yaw yam kopna ngok so ngono yawdoine adu yawraga amuk seraude gi lengoi si lawraga adung yan doine ba aduna sapu se sta akhoi metal gi effect am lae aduga maina moida kopna hangkana masi lengoi si yawdre kari doge hakana asi lengoi si yawdre ga sapu ipung matunda pokhai ha pokhai de loire tana adugi pot am lai aduga Manipur da leiba potri gi culture sidi nomadic culture ne akoina chafuji sam matamda will da sade akoi better to why na sida thamaga suman gumam thamaga nupi singsigi sinni ko chafu sabai se mo laibak che tawro nupa na tolaga na saraga madagi makhuna laira ga chafugi shape che tarak tu ne ba adai kanghalaga ko nam iktori ne okay sir adagi ado Manipur da yam thema matamda wheel gi potri si lakhe akoina hoji ngan thaksin deri se ngan thaksi wheel potri gi pone aduna mongsanga area se sta sigi ngan thaksi sabagi culture si lairame sina
ꯃꯅꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯍꯥꯏꯗꯤ ꯁꯦꯗꯦꯟꯇꯔꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯃ ꯑꯩꯈꯣꯏꯗ ꯆꯪꯉꯛꯈꯤꯕꯒꯤ ꯄꯣꯠ ꯃꯄꯥꯟꯗꯩ ꯆꯪꯕ ꯀꯜꯆꯔ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯁꯥꯔ ꯑꯩꯅ ꯁꯥꯔꯅ ꯄꯨꯈꯠꯂꯛꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯅ ꯑꯩ ꯁꯥꯔ ꯁꯃꯨꯗ ꯂꯥꯛꯆꯗꯣꯏꯁꯦ ꯁꯥꯔ ꯉꯁꯥꯏꯒꯤ ꯏꯁꯇꯣꯟ ꯑꯦꯖ ꯀꯜꯆꯔ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯐꯦꯛꯁ ꯃꯌꯥꯝ ꯐꯪꯉꯤ ꯏꯁꯇꯣꯟ ꯑꯦꯖꯀꯤ ꯃꯇꯝꯒꯤ ꯇꯨꯜꯁ ꯃꯌꯥꯝ ꯑꯃ ꯗꯦꯟ ꯁꯔꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨꯒꯤ ꯇꯨꯜꯁꯨ ꯁꯤꯗ ꯐꯪꯉꯤ ꯑꯗꯣ ꯁꯥꯔ ꯁ꯭ꯋꯥꯏꯒꯤ ꯏꯁꯇꯣꯟ ꯑꯦꯖ ꯀꯜꯆꯔꯁꯤ ꯌꯦꯡꯀꯥꯟꯗ ꯃꯇꯝꯗꯨꯒꯤ ꯗ ꯀꯥꯏꯟ ꯑꯣꯐ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯦ ꯁꯥꯔ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯦꯟ ꯑꯒꯦꯟ ꯃꯁꯤꯗ ꯃꯥꯏꯒ꯭ꯔꯦꯁꯟ ꯊꯤꯑꯣꯔꯤ ꯑꯃꯁꯨ ꯁꯥꯔꯅ ꯄꯨꯁꯜꯂꯛꯏ ꯑꯗꯨꯒ ꯁꯥꯔꯅ ꯌꯥꯝ ओपन होइना हाइद्रगजु अखोई मणिपुर के अरीब मैनुस्क्रिप्ट मैम अमा ओरल ट्रेडिशन द मसिगी मसाक मैम यावरे हेबी ऑफम दे पल्ले कमाय यंग बे सर आहान बदन असगे कनो के दो असी योटी स्टोन गी सेंग तंग असिदा याम फजना तापि खिबदुनी मस्ता मसि पॉलिश तौरे हाइबदी रफ ओइदरबनी अदुना लेटर पार्ट ऑफ स्टोन एज न्यू स्टोन एज की करी करागे अदा मसि इम्प्लीमेंट ओइना मोइना सिनबसना ताइबदी अखोई फिजिक्स की एंगल दा साइंस की एंगल दा येंग मतम दा मशीन हाइबसे मशीन नसिन इहान हालेबनी मेकानिक्स दा थियोरी से हाइजरी बको मशीन हाइबसे कैसु नते करिगुंबा थबक अमा याम लूना अखोई एनर्जी याम संगना मस्कुलर एनर्जी हाई टाइम मतमदुदा पांगल से शक्ति याम पुथोगा उमक्ता थांगबसु याम वाना थांगनाबा होनबा मी मयाम संगगा थांगनाबा होनबा मसीगी एफर्ट असे मसी खरा हंधनबा लाइहनबा हाइबदी वर्क हाइदे थबक तोबो से वर्क से इट इज मेड इजियर हाइदे याम लाइहनबा मसी पुनमक से व्हाटएवर लेरिबा पुनमक से मचादगी हौरगा अचौबो हौसे अखोइना मशीन हाइ अदुना मसी मशीन अमनी हाइना आइना इंटरप्रेट तौजरी नाजस्ना सो हाइगरे मसी मशीन अमनी हाइजबगी मरमदी मसीना मया सी सुमाइना पॉलिश तौरगा पहलबनिना सिंग नुं कैकरा खाइबा अदे कैगुंबा पोट अमखक मसी थुगाइबा स्प्रेड तब मतमदा मसीगी मटेंगना खर लाइहनबा खुदना थुगाइरगा नत्रगा नुंगना येरगा कैदोरगा थोमगा तबई महुत सिना याम हाइसिना काइहनदबिदा मागे हानगे लेजरिबा स्टेप सिंगसे मसी काइहनदना खाइदोकपा खोतोकपा मदुगी याननबगी मसीबु अखोइना फर्स्ट मेचिनरी इहान हानबा ह्यूमन सिविलाइजेशन की साइंस एंड टेक्नोलॉजी की मतमदुदा मणिपुर लेरबा अखोइगी स्टोन एज की इपा इपु सिंग अदो मदु अखोइ साइंटिफिक नॉलेज अदम लेरमे मेचिन करमना सिजननी मचिन करम सानी हाइबगी वाखलोन से लाए हाइबसी आइना हाइजनिगी साइंस की एंगल दगी अतो चमाना अतोपा सिगी खुलाय मसु लेरे मसे संदंगी बोंडगी सेमे आय सॉरी संदंगी बोंडगी सेमा बसु मसिना अखोगे अथापदा कैटापुल कुमना यंगनबा लाकपा खोटपा अदुगा अतोपा सानु हापा मतमदा याम लाइना नबा मोंगदा मेचिन गुमना सिनबा सुमाइना वेपन होइना इम्प्लीमेंट होइना दुम सिनबसे स्टोनेज की मतम दगे दुम होरे हाइजरिबको अदुगा आइना आइगे रिसर्च के फाइंडिंग्स ता आइना तौजरिबसी आयरन स्मेल्टिंग कॉलोनी असिगी थबक नाता नते अखोगे अहोम सिविलाइजेशन दा आसाम के हाइजबताई शिवसागर दा लेरिबसते एंशिएंट कैपिटल ऑफ आसाम की हौजिक गौहाटी दा दिसपुर रोम दा शिफ्ट तौद्रिङैदा मतमदुदा आसाम की पीपल की कोनुंग से अखोगे शिवसागर दा लेरिबा रोंघर अमदे कारेंघर हारिबसिंग सेदा ओइरमबनी मसिगी सारिबा स्ट्रक्चर से मोनुमेंट हिस्टोरिकल मोनुमेंट सिंग से हौजिसु कायदना दुम लई मैम चपीरगे उबीगनी शिवसागरदा अखोजु चचरुरे हौकिबा चहिदसु इचासिंग पुरगसु दुम यंगमिनरुरे मसिदा फंगबा सगे ब्रिक्स की स्ट्रक्चर हाइदि करिगनो कारेंघर रोंघर सिना सुक याम खरबा मतम मसे हौजिक फावबसि किंथदना सुम लेरिजि कैगनो हानगी स्ट्रक्चर सि सोंग होंगना तौरिबिन कैगनो हाइबन सिंग बसे अखोइना नैनबा मतमदा मसिगी सारिबा टेक्नोलॉजी से मसि अखोगे एंशिएंट कैपिटल ऑफ कंगला मणिपुर की कैपिटल सारिबसिगा सिमिलरिटीज मयामा अखोइना एक्सआरडी अदुगा एफटीआईआर हारिबा साइंटिफिक टेक्नोलॉजी सिनरगा फंगजरपा कैरेक्टराइजेशन के रिजल्ट सिंग जेदा सिमिलरिटीज मयामा कंपैरेटिव ओइबा रिजल्ट मयामा अखोइना फंगजै असिना तालिबदि अखोगे नॉट ओनली अखोगे मणिपुर सिदैदा सगे माइग्रेशन की थ्योरी दुदैदा लाक्सर मतमदा मसिगी मतम सिदैदा अहोम सिंग असि आइना ताजाबदा सान डायनास्टी मतमदुगी हाइतारे कपोंग की करी करागे होय कोलंबिया के स्वाइदा सुमजाखरगा म्यांमार लांथोगा थाईलैंड की लेओस की करी करागे असोलोमदगी तौरेरगा मोगे पीपल सिंदुगा अखोइगा अखोगे टेक्नोलॉजी द खंगदे कल्चर द खंगदे मानबा सिमिलरिटीज मयाम अखोइना थेनजबनिना मसी मतमदुदैदा मोइना लाएरगा सिदैदा तौब्रा खोरप्रा हाइबसी चपचाना अखोइना हिस्ट्री नाम ओइना हाइजबति नते सम अखोगे साइंटिफिक फाइंडिंग्स तकी कैरेक्टराइजेशन के रिजल्ट्स तकी अदुगा डेटिंग के रिजल्ट्स तकी मतमदुदा चौरांगना करम्बा डायनास्टीना पालमी हाइबने सिंगबदु यंगजरकांदा चाइनादा करम्बा सागैना पालमी सागै से मोदजु लोइनमक लेनरिबा ngaतनी मसिगी सिस्टम मसे अखोनि एग्जाम मतमदा अखोय ऑलमोस्ट सिमिलर केसेस अखोय दम फंगजबनी मसिना माइग्रेशन की थ्योरी दुदैदा दमाइना दम लायना खंजे अदुगा चफुगी मतंग से अखोय सेम अखोगे टुमुसिंगी साइड से दसु टू सिविलाइजेशंस
were flourished at the same time simultaneously. Hujiki karigino ha matam da sagi iron smelting is yamna large scale da matam da tawkiba mali maram de chingdong asi maksi slacks kan nanjest su sapin re da na ko the masi chingdong achob chingdong asi slacks ngata ni kupja to pa rokam te yawna te soil lam te yawna te adu phala hoi adu hoi asi mayam se leibne mapang ne khoi na angak pamong amani haijari ba ko asina tai badi large scale da matam da puthoki mafam asi smelter sing yam phajana colonize tawra le mi si hundreds and some sort of akogi thousands mak haidrega su adu maina mi si mayam adu da sagalaga khulloina colony oina linkalaga le ramba mali aduna moina chafu chanai su nomagi day to day life ta sinna ba chana thangna na ba kolik fengna na ba mayam asi daka lebani na arden akogi potsor sing si su mayama side by side clay akogi slacky color ama phange madudana phangba singdugi akogi potsor si type to na khar khenai makha dana smai tawi smai to dana chronologically akoi oja kumar ga puchalaga sem matam da ina hana mamang da supije ki badani ngasa gi chahi gi system da da bc da around 200 bc gi siwai ga horer ga sum chatharak baduna akoi gi kuyoi tompok do ura kon thoba line thoba khang bana pan bu matam gi mathang suthang phoba si phau si chathar maga makha si da koi thena jadre hajari ba asina tai badi siwai gi matam si de gi di iron smelting colony asi chendong lerak ta bagi ni khangde nata lan lak bagi su oram bai ama any sort of calamities thom bai ke do ya do mafam de thado ga abandon tawraga atop mafam de chatkiba oram bai atuma koina hypothesis dum saga chabani adu aroi bada sagi chafu sing adu da phangjaba sing su akoi ge crude oi ba haijaba tai matam du da akoi ge decoration di mayam pire ko decoration si oda kumar na madu ge kano tobam dun da identification to matam da mayama phaja ba adu akoi ni exam matam da madu ge phak man ba leibak ki phaklang gi mana akoi decoration si yengja leirong satpa khotpa si yengja matam da asongi Chinese longgi kano sing do chapu akoi nu udo aduga hapetro dum manai ko asina amo oi gare aduga aroi bada ina haijaningi bisina ngasai miraj na sun thamira pa wahang da akoi na history da thanaja matam da masi ai history an makti naja da bani na yam kana de haijaning de tawudadi later part ta 606 AD da ening thau khage magi sana hak tak ta lakhiba musulman sing ase masi na ahan ba da masi da yaurakpa chapu saba yam haiba hai tare ko chapu saba si sek sunet hai puya da thing jab si hajari ba ko sek sunet hai basi muhammad sani na lusing ba lanmi gi kanglup si da yaurakpa lanmi ma khakni man ihan hanna ening thau khage bada akoi gi phajana akoi gi hanagi traditional type da nataba khutna nataba da huil gi mawong da karamba huil no de akoi gi phajana thambiram da yam nan ba sanabul lama sanabul si kano lebakna sa sanabul se sanabul ama katli hai maduda penvire duna makoi gi sagai se phusam ga hai dana noi gi singa si de gi chapu sabai kamuni pen khare aduna noi phusam oro ko ga hai na smai pi gi hai aduna takpati sagi huil gi technology city later part 1680 da lakpa oigene ne khali aduga same aroi beda ina tang supplement tawjning da handaki akoi gi Brexit bharat ka haina riba developed countries sing manung da India so amo oigene haina target toriba 2047 se masibo akoi na vision 2047 haireko habide hauji gase 75 years of India's independence ki amrit kal or azadi ka amrit mahotsav haibani haibade chahi ningkha tamlo matung chahi humudra manga sida khoi karai tan saw khale ka mai tore haibaduni aduga chahi chama suba matam se masi 2047 da suni hai masi phawba sida da khoi India se world ki yamna develop oiba nation sing manung da masi ama ogedori ni adugi pandam dani housing vision document mayam semi bisi hajari bako masida manipuri oina vision document 2047 si how ki chahi da chahi khara chahi amani gi mamang da honorable chief minister of Manipur na phongbi khare masigi ahan ba sarukta mayam na yengbiragadi introductory part soidana thena bigani Manipur haibasa masi 606 AD ening thau khage mana panba sana haktig si golden era haina khangnei maramdi matamasida Manipur da achouba industrial revolution ama lakhi haibani hairiba industrial revolution se masi kadai da chat khare karmai mangkhri no matamdugi ipai pu singgi khutsa haiba skill mogi knowledge mayam asi akoi gi charol surol sing manghan khare masi amuk revive tawdaba yadabani akoi gi NEP da yauriba kari haitare lamdamdugi culture si chakot na ba hona ba ki maruani education pi basi tawrerga 2047 sidadi amuk hanna golden era adu Manipur gi su oidaba yadabani haibani motive ti haningi ba poti mana hairi besing sagi golden era kawi great industrial revolution ama Manipur da poraki karina poraki haimatamda with the introduction of flying shuttles na haibani
flying shuttle hai bada te kisno te akona manipuri da pangandem hari basini ko pangandem hai basi pangandem se kari no hai matam da yongkham gi phi si akona yong gi phi haina riba handloom gi si sa matam du gi ima sina sa bada kun yen no hullaga oina mu okpa oina mu hullaga smain to ba akoi layo kharaba Dr. Lasram Birendra Kumar gi isai mayek ta isai man sak pin isai singi manung da yetna hun oina ok panthau mangol khenjong lang zara yong kham mang da tha oina hun yekna ok yetna hul oina ok pangandem jagoi sariye haibase masi matam du da ining thau khage magi matam da mapan da gi lakpa akhoi musalman singsina pusalapa pangandem gi sigum gi system adu asida sunatana agriculture da chauba ahong bam lakhiba adi usuba da chauba ahong bam lakhiba ningthau gi ai samak se dolai pabam ni the dolai pabam asi kari gi kokri no haimatam da ningthau gi dolai fajana sare ga katle ga ningthau na dolai sima gi dolai gi thawgal tawna na bani hai dana khoi kambu si to bani hai ada police ho hoi asmai to hai adu ga phundri khet pa hai dana khoi gi nalhan ba kholhan ba gi thabak se hajari ba ko ningthau gi dolai karamaina hana yam root kurut oina leram ba sa fajana akoi gi sit nan na tawrega phajaba leiteng ha perega matamda kori to pa hai adona kori si akoi Dr. Nanjest na highway ki matamda kori asi lakpa si kori gi thabak asi Manipur da mamang da leram ba ya adubu masi karamna kori sibu akoi na leiteng one sin ni highway si hojiki ining thau khagai mai matamda dolai amakhak thambal kaya satpa haiba mana pan ba aduga mamang da kori top pa dolai amakhak katkhi hai masigumba history si adum correlate to bra hane khali asumna stone age ne bronze age ne aduga iron age ne hariba singa sina Manipur gi civilization da akoi gi forefathers singi pai pu singa do yam na ngalingai matam da gi hauna ma pham sida khundara khare amati makhoina khoi da tamlamba culture si akoi ngak to na thamgadabani masi nei nagadabani haiba sina ina haijani okay sa yam nungai je yam fazana comprehensive oina explain to birami aduga Manipur gi puari nei nerpa matam da ikhoina chahi lising amagi ani gi ahum gi mari gi nei na bagi wafam du na taba chahi lising kaya gi puari lei stone age gi matam da Manipur gi karam civilization ma lerami and stone age da maka new stone age old stone age then adugi thangdara pa matam da lakhiba then iron da gi horka na ngasi gi modern history fa wadu leiba Manipur gi puari je comprehensive oina nei na bagi tangai fadaba lei habani ai sir Nanjest na aroiba supplement to winning mo male aduga sir gi oina mayam da ngasi gi views singi da mo khudong chaba matang ai pijage northeast window gi maikai degi sana ngasi pura iba artifact mayam je ngasi gi discussion asida de koina magi relate to we have magi historical significance adu cultural significance mayam ama social significance mayam ama naina na bu hona banina madumak loina phangdre adubu sungsui sudana hayeng gi akhanaba program amada sarge artifacts mayam je loina ma explain the program amakak mayam gi thamjar